Kunjuri ma'am, welcome back. Ma'am, xin ma'am, akwai je home tutorial to ne ba. Video amuk ano pu live ko akwai je kano to video tha ta pui ba. To ma'am, video tha ta ba je kano ne chuya da ba de khoi ni chobi. Khoi ni gi luhong mu su lei ba adagi sin ba ta. Excite ta nga ko to pi ma to khoi ni chobi luhong gre ba. Ado luhong video je khoi ka thagat pre to ma'am. Matek the screen the side thola ga hapake ba to. Aku ka video chang yung luhong bai fi yang phaja ba ne to ma'am na order to ni su. Ko ka da hybrid ro ba ko do. Order to je to 피신도 야 짱나 피셔 봐도 짱나 거도 맴징비요 akwai je video tha ta pui de si am tha ka pui no khoi je 본인이 하이다래 home tour ide to je to ne ba to 매암나 저 홈토도 je ri ke no ne chuya mi no khoi ma tang nam tha ka la ni 예 지야 나 이제 거미야 또 아 이제 비디오 다 가다 꾸이래 되는 혹시 막 이제 그 클라우니 막 이동니 어떤 매암 잘했어 매암 거기 좀 실례 매암 거기 쇼망이 호래 또 오제도 쇼망이 스트를 시봉 실례 거 tulasi bong slay ra golden tulasi bong aduga khoi gi sangoi slay ra 한번에 게임 스폰 타는 하나 폰 타는 분도 매암 건도 거기 만네 탐고요 돼 거기 가든 마사 마 수가 있다 지금 이제 탐 지지가 수아를 백크라 탐만해 보고도 미나 보고도 좋아해도 네 거기 신나 게임 한데 하자면 안 뽕로 보자는 거 아닌데 안 사람이 시대 어디지 거기 시대 좀 짱가지고 매암 짱가가 시대 신나 아까 이제 왜 붙어 먹고 내가 어디 타래 내가 어디 타면 갔더니 굉장히 쉬워요 어떻게 그 마음 상세 소리행 돼봐 진짜 거기 뭐라 할 눈땅을 판만에 저거나 조금 싸서 보내고도 땅이 나오면 사는 걸로 해 땀을 온게 몰라게 자 그냥 나 슬레또 하짱 버가 하자면 레야 이 춤춤 레야 시대야 마 팬 레야 저 팬은 뭐야 남네는 습잡 타면도 하지 이게 인감나는 우무도 나게 되죠 남세 레이 매주 남 데코레이션 제 그가 떠오네 그 비디오 사리 거기 작고 거기 비디오 작고는데 이완이 버디 거기 파티기 그래서 시대야 또 신나 거기 라이크 탐험네 라이크 바비시다 파이버도 그냥 삶의 비에 많이 미세만 가져비 야면 거의 삶인도 왜 너무 암실래 여기 신나 그 가게 셋업 그 가게 막이 그냥 이 링라이트 내보고 first when first 또 이 링라이트네 시제도 아마 너 원 레이브 내보고 너 레이브 그런 또 그래 봐 마이 사이드 ken 배터리도 야들이 셈나버디 부그래 신나 거기 first 폰 하이더라 너무 암시네 어흠 타면 싹 가야 돼 봐. 그 맞아 아자게요 돼. 그니 레잉 하이더 니면 좀 로션버지 코야우도 안 해봐. 저기 야래. 나 그러면 그니 루홍이 될 거고. 남 거기 가물라게 거기다 바이노 당레도 울라게 봐 또맘. 닝네. 뱅탕 레이디 후지 아직 부디 레이디 또맘. 나오면. 야시나 거기 담고 이까 कोई तंग में तेरे की मामा का बुक के सिना कोई मामा तुम्हें ना कोई बुक से तुम्हें बा चला नपछन मने बा गम तो का बोर्ड चलेगा पैसा कर तुम चले Amazon तो सी 그러면 그냥 시제 그냥 그냥 시제 거의 라이 두타면 내고 시 카드 카이 그러네 거기 샤프저 기기남 내리는 거 아주도 그러 떠오네 이 쌍에 보고 시다 되게 호고는 샤오랑 받다 그 그다음 미 울게 도 그만 아자 개뭐지 미팅 내 거래 하이나 나때 랠리 나 울게 그가 울게 그러면 너 그가 좀 아코이 까무이 오지 그냥 까지 아코이 이바이 아코이 흠온 함네 거 할 뭐 도 얘기냐 시면 아 실례 그냥 그가 실례 파봉 거의 홈네과 아이네 이바이네 베타오네 마이 탕에 어시나 같이 나가 거의 이바이 제 거의 그런 거 봐. 계시나 시군기 프리 카운슬레가 마주레도 많아무 아니 뭐시 게임 쇼는 퍼져네 거 도시네. 그다음 작품들 거의 핵 준비제가 그 작품디 암 카이로 신드리바 도면 얘기냐세 거의 작품도 묵상하세 그다음 거의 작품제 템포러리 요인 또네 하 저때 템퍼리데 작품제가 할 길로면 알라 야 거의 민지니까 민세 그러니까 작품기까지 시도 오이브네 보고 그다음 거의 손도
ꯑꯣꯏꯔꯦꯕ ꯀꯩꯅꯣ ꯑꯗꯨꯝ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯣꯝꯗ ꯑꯣꯏꯔꯦꯕ ꯁꯤ ꯈꯔ ꯆꯥꯏꯂꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯦꯆꯔꯒꯤ ꯉꯔꯥꯡ ꯊꯥ ꯊꯥ ꯐꯥꯕ ꯂꯥꯛꯑꯝꯕꯩ ꯀ꯭ꯋꯥꯂꯤꯇꯤ ꯊꯤꯟꯗ꯭ꯔꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯁꯛ ꯈꯪꯉ ꯂꯥꯛ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝꯁꯤꯗ ꯀꯣꯠ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯕꯦꯡ ꯕꯦꯡ ꯇꯧꯔꯛꯏꯗꯣ ꯁꯤꯗꯩ ꯁꯤ ꯑꯆꯧꯕꯁꯤ ꯍꯥꯞꯄꯦꯅ ꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯂꯧꯊꯣꯛꯑ ꯆꯥꯛꯄꯅꯦꯕ ꯁꯤ ꯁꯣꯝꯗ ꯈ꯭ꯋꯥꯡ ꯅꯥꯈꯤꯕ ꯀꯌꯥ ꯑꯃ ꯁꯤ ꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯃꯅꯤꯡꯒꯤ ꯆꯥꯏ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯃꯌꯥꯝ ꯐꯧꯁꯤ ꯁꯤꯗ ꯌꯥꯝ ꯆꯥꯛꯈꯨꯝ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣ ꯇꯧꯅꯦꯕ ꯐꯧ ꯁꯤ ꯐꯧ ꯊꯝꯃꯦ ꯐꯧꯁꯤꯗ ꯆꯦꯡꯅꯦ ꯑꯔꯤꯕ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯁꯤꯁꯦ ꯐꯧ ꯊꯝꯐꯝ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯐ꯭ꯂꯣꯔ ꯄꯦꯟ ꯀꯩ ꯇꯩꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯆꯥꯛꯈꯨꯝ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯍꯣꯡꯒꯠꯂꯅꯤ ꯁꯣꯝꯗ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯅꯤꯡ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯅꯤꯡꯒꯤ ꯆꯥꯏ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯀꯣꯟꯁꯦ ꯍꯧꯖꯤꯛꯇ ꯊꯥꯡꯖꯟꯅꯤꯡꯉꯥꯏꯅꯦꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯔꯣꯕꯤꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯅꯦ ꯑꯩꯈꯣꯏ ꯐꯝꯗꯕꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯣꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯀꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯒꯦꯅꯦ ꯑꯗꯨꯒ ꯁꯤ ꯂꯩ ꯀꯣꯠ ꯃꯆꯥꯁꯦ ꯍꯣꯝ ꯇꯨꯔ ꯇꯧꯔꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯌꯥꯝ ꯀꯣꯠꯂꯤ ꯌꯥꯝ ꯆꯥꯏꯔꯤ ꯉꯔꯥꯡꯒꯤ ꯇꯧꯕꯒꯤ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏ ꯀꯐꯣꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯔꯛꯄꯗꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯤꯀꯤꯁꯤꯗ ꯇꯨꯝꯃꯤꯀꯣ ꯃꯌꯥꯝ ꯀꯤꯀꯤꯁꯦ ꯁꯤꯗ ꯇꯨꯝꯃꯤ ꯁꯤꯗꯅꯦꯕ ꯐꯤꯖꯪ ꯅꯥꯟ ꯈꯟꯗꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯇ ꯌꯥꯈꯠꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤꯗꯣ ꯐꯤꯖꯪ ꯗꯤꯁꯀ꯭ꯔꯤꯞ ꯃꯌꯥꯝ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯄꯛꯀꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯐꯤꯖꯪ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯆꯪꯕ ꯑꯦꯛꯁꯇ꯭ꯔꯥꯟꯁꯦ ꯁꯤꯗ ꯈꯜꯂꯦ ꯅꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥꯟꯁ ꯑꯗꯨ ꯅꯥꯟꯅ ꯈꯟꯗꯩꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯌꯥꯝ ꯁꯤ ꯂꯣꯛ ꯑꯅꯧꯕꯅꯦꯕ ꯁꯤ ꯃꯌꯥꯝ ꯁꯤ ꯂꯣꯜꯂꯤꯅꯦꯀꯣ ꯁꯤ ꯆꯤꯡꯈꯠꯂꯅꯤ ꯁꯤ ꯍꯥꯞꯄꯅꯤ ꯁꯤ ꯆꯤꯡꯊꯣꯔꯛꯑꯕ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯒꯦꯠꯁꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯀꯥ ꯑꯩ ꯌꯥꯝ ꯁꯤꯟꯅ ꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯍꯤ 2 ꯐꯥꯔꯁꯦ ꯃꯄꯥꯟ ꯆꯥꯍꯧꯔꯦ ꯁꯤꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯗꯣ ꯁꯣꯝꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯀ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯅꯥꯅꯣ ꯑꯌꯥꯝꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤꯡꯕꯁꯤ ꯈꯪꯕ ꯁꯤ ꯒꯦꯠꯁꯤ ꯔꯦꯗ ꯑꯦꯟ ꯒ꯭ꯔꯤꯟ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦ ꯑꯩꯈꯣꯏꯁꯤꯀꯣ ꯁꯤ ꯑꯁꯦꯡꯕꯗꯤ ꯑꯣꯛ ꯊꯣꯡ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯑꯣꯛ ꯆꯥꯗꯕꯅꯤ ꯍꯥꯟꯅ ꯆꯥꯔꯝꯃꯦ ꯑꯗꯣ ꯑꯣꯛ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯦꯕ ꯃꯥ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯇꯧꯗꯕ ꯑꯗꯣ ꯇꯧꯕ ꯌꯥꯏ ꯈꯪꯗꯦ ꯃꯌꯥꯝ ꯃꯈꯥ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯤꯅꯤꯡꯉꯁꯨꯀꯣ ꯃꯌꯥꯝꯁꯤꯗ ꯇ꯭ꯋꯤꯟꯁꯇꯤ ꯍꯪꯉꯨꯔꯅꯨ ꯇꯥꯃꯣꯅ ꯂꯥꯛ ꯈꯪꯕ꯭ꯔ ꯍꯪꯕ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤ ꯂꯩꯒꯦ ꯑꯗ ꯃꯌꯥꯝ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯟꯒꯤ ꯁ꯭ꯋꯥꯏ ꯒꯦꯠ ꯄꯥꯜꯂꯦ ꯄꯥꯟꯁꯤꯀꯣ ꯑꯩ ꯌꯣꯜꯂꯛꯀꯦꯕ ꯁꯦ ꯃꯤ ꯑꯃ ꯇꯨꯡꯗꯩ ꯑꯁꯣꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯨꯗꯣꯏꯒ ꯇꯥꯟꯅꯔꯕ ꯁꯤ ꯂꯣꯏꯔꯦ ꯉꯝꯗ꯭ꯔꯦ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯒꯗꯧꯕꯅ ꯑꯩꯈꯣꯏꯒꯤꯁꯦ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯀꯩꯗꯧꯔꯒ ꯑꯗꯨꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯪꯖꯟꯒꯁꯦ ꯁ꯭ꯀꯤꯟ ꯃꯥꯏꯁꯦ ꯁ꯭ꯀꯤꯟꯁꯦ ꯇꯤꯟꯅ ꯆꯥꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯂꯝꯁꯨ ꯍꯦꯟꯕ ꯃꯥꯁꯦ ꯏꯁꯤꯡ ꯎ ꯌꯥꯔꯦ ꯑꯗꯨꯝ ꯆꯣꯡꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯥꯔꯕꯤꯁꯦ ꯃꯌꯥꯝ ꯃꯃꯥꯏ ꯀꯤꯀꯤ ꯃꯥꯜꯂꯦ ꯀꯤꯀꯤ ꯃꯌꯥꯝ ꯅꯦꯕꯀꯣ ꯁꯣꯝꯗ ꯆꯪꯁꯦ ꯑꯗꯣ ꯈꯨꯁꯤꯁꯦ ꯅꯥꯄꯤ ꯍꯥꯟꯅ ꯊꯥꯔꯝꯃꯤꯗꯅꯀꯣ ꯅꯥꯄꯤ ꯍꯧꯔꯗꯤ ꯐꯖꯒꯗꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯟꯕꯅꯦꯕꯀꯣ ꯇꯥꯏꯜꯁ ꯑꯔꯦꯝꯕꯗꯣ ꯈꯔ ꯇꯧꯔꯦꯅ ꯁꯤꯃꯦꯟ ꯇꯧꯔꯒ ꯍꯩꯕꯅꯦꯕ ꯁꯤꯗꯣ ꯃꯐꯝ ꯐꯨꯠꯄꯥꯠ ꯑꯣꯏꯅꯕꯅꯦꯀꯣ ꯁꯨꯃꯥꯏꯅ ꯅꯣꯡ ꯆꯨꯔꯁꯨ ꯀꯅꯥ ꯈꯪꯗꯦ ꯆꯣꯠꯂꯅꯤ ꯑꯗꯨꯅ ꯁꯤꯗ ꯆꯠꯅꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯠꯇꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯁꯤ ꯂꯩꯔꯦ ꯁꯦꯝꯁꯦ ꯀꯨꯏꯔꯛꯑꯕꯅꯤ ꯑꯃ ꯊꯥꯔꯛꯏꯁꯦ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣ ꯌꯥꯗ꯭ꯔꯕ ꯁꯦꯝꯅꯦ ꯑꯗꯣ ꯊꯥꯕꯩ ꯊꯥꯔꯤꯕꯅꯦ ꯑꯩꯈꯣꯏ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯠꯂꯤꯕ ꯃꯪꯒꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯥꯈꯤꯕꯗꯣ ꯁꯤ ꯂꯩꯔꯦ ꯃꯪꯒꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯄꯥꯜꯂꯦ ꯃꯃꯥꯡꯗꯤ ꯇꯤꯟ ꯆꯥꯔ ꯈꯣꯠꯇ ꯑꯃꯐꯥꯎ ꯌꯥꯗꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯒꯤ ꯆꯥꯛꯀꯧꯕꯗꯨ ꯁꯤꯅ ꯇꯧꯋꯦꯕ ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯁꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯁꯄꯣꯔꯠꯇ ꯐꯪꯈꯤꯕꯅꯦꯕ ꯏꯁꯄꯣꯔꯠꯇ ꯐꯪꯈꯤꯕ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯇ ꯇꯧꯕꯗ ꯐꯪꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯦꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯗ ꯑꯁꯦꯡꯕ
ꯂꯣꯏ ꯁꯤꯗ ꯂꯣꯏ ꯍꯦꯛꯇ ꯂꯩꯗꯅ ꯑꯁꯦꯡꯕ ꯊꯦꯠꯄꯅꯦꯕ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕ ꯀꯥꯎꯒꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯨꯂꯞ ꯕ꯭ꯂꯣꯛꯇꯣ ꯑꯩꯈꯣꯏꯁꯨ ꯅꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯕꯥꯅꯤꯅ ꯀꯨꯟꯗꯣ ꯂꯦꯡꯕꯩ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡ ꯈꯪꯕꯤꯔꯣ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯦꯛꯁꯇꯗꯤ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯠꯁꯨ ꯌꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯑꯗꯣ ꯅꯦꯠꯄꯨꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯕ ꯑꯗꯨ ꯑꯣꯏꯁꯨ ꯃꯤ ꯑꯩꯈꯣꯏ ꯌꯥꯗꯕ ꯌꯥꯎꯋꯦ ꯑꯗꯨ ꯀꯃꯥꯏꯅ ꯊꯥꯒꯠꯂꯅꯤ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯥꯒꯠꯂꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯊꯪ ꯆꯥꯅꯤꯡ ꯍꯦꯟꯖꯥꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯣꯕ ꯑꯗꯣ ꯌꯥꯝ ꯆꯥꯎꯕꯅꯦ ꯍꯥꯏꯒꯅꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯒꯅ ꯑꯣꯛ ꯌꯥꯏ ꯁꯟ ꯌꯥꯏ ꯃꯌꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯆꯝꯐꯨꯠ ꯆꯥꯒꯦꯔꯥ ꯈꯪꯗꯦ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯍꯦꯟꯖꯥꯡ ꯍꯥꯏꯕꯤꯔꯣ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯈꯪꯉꯝꯃꯅꯤ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯑꯗꯣ ꯑꯣꯛ ꯆꯥꯗꯕ ꯃꯤ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯥꯎꯟ ꯁꯨꯝ ꯁꯥꯟꯅ ꯂꯩꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅ ꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯧꯖꯤꯛ ꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯉꯥꯛꯇ ꯍꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯥꯛꯇ ꯍꯟꯕꯅꯤ ꯍꯧꯖꯤꯛ ꯀꯃꯦꯟꯁꯤꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ